Manipur ngasi 5G launch Touragani. India gi tongan ba mafamsingda 5G service launch tawba hongragli basigi saruk ama waina Manipur dasu Airtel gi 5G service akhanaba audience singidamag CM Secretary launch Touragani. Thauramasida Chief Minister Nongthongbam Biren saruk yagadawre. Ibetombi Mihatta Bobi Masana Maral Yajakhre Leikaidagi tanthokre. Haukiba December 19 gi numidang FIFA World Cup ki Argentina amasung France anigi marakta sanakiba final match yenglingaida Maikai khangtana kablakiba nongmai maruna panbadage singjamai wangma baigewati Leikaidagi Laisram ongbi Ibetombi laikhidabagi thokdok aduga mari leinana police na phagatkraba khangembam Bobi Masana Maral Yajakhre thokdok asiga mari leinana JSC na Chief Minister ga unaduna memorandum pisinkhre Maral leiraba Bobi Leikaidagi mapunsi supa tanthokna warep lawkhre Ngarang JSC gi mihutsing na Chief Minister N Biren ga unaduna memorandum pisin ki baduda Chief Minister gi maiki dagi thokdok adu yamna laibak thibane thokdok adu da laikhidrabagi imung manung amasung chagai natai gi awabada mahaksu saruk yare thokdok adu ga mari leinana chingnaba miyoi amasu police na fagatuna investigation chathaba haure Maral leiba miyoi adu gi mathakta sarkar gi maiki dagi lakhotpam thokpa action sing chapchana lakhot ka nei loinana laikhidrabagi imung manung dasu sarkar gi maiki dagi pangba yaba mateng sing Pangani hai na su phongdokhe JSC na ngarang Chief Minister unaki badu da ya school kendra gi MLA su oidiba assembly gi speaker TS Saitavrata su yaukhe JSC gi mihut kangbu aduna Chief Minister ga unaruraba matung laikai gi oiba mifam amasu pangthoktuna tongan bo warep ahum lawkhre mifam aduga mari leinana JSC gi convener SH Sikandar Sharma amade convener KH Ongbe Premila anina sahi tawduna thadorok pacherol amana hairibade Ngasi gi mifam aduna asiba haksang lawdringaida JSC na Mihatta khangembam Bobi Allies Devakanta gi imungda satuna Mihatta gi imungge miyoi amata Mihatta gi yumda leitaba loinana Mihatta KH Bobi na pairamba u karbar gi thabak asiba haksang lawdringaida matam supagi oina thingjenba Mihatta Bobi matam supagi oina Leikaidagi tanthokpa KH Bobi na laikhidrabagi imungda lupa lakh yangkhai pihanba Hairiba senpham ase laikhidravige sorat nangnaba pihanba haina JSC na amato oina yanare senpham ase pidringaida Mihatta gi mingda leiba property pumba JSC na paisenba Mihatta KH Bobi gi yum ingkhol natraga malsang yaikhai thingaiba natraga amangata thoklakpada JSC ga mari leinadaba haibasene mifam adu loiraba matungda miyamna Mihatta khangembam Bobi gi yumda thomjinduna mahaki yum solo nana bohnabada police na thingbadagi nakalani gi marakta awai akhum tawnakhe Police ki maiki dagi Maral leiraba Bobi pharaga leire mahaki mathakta ain gi lokotpam thokpa thabak sing lokhot ka nei Bobi Maral leiraba sumhaki imungi Maral leitaba miyoi kaya adu awa phamda tahanbadi chumloi laikai na yum solon sin gani haibadu tawbiganu haina khoisaunarba miyoi adu da taksin khe adubu JSC gi maiki dagi Mihatta Bobi gi imung manungi miyoi amata laikai asida leiba yaroi mi leitraba mahaki mayum ase solon sin gi haiba nei irang sagat ki haiba natte irang sagat ki haiba tarbade ngarang na chatharamba yai Maral leiti hariba mahaki imung manungi miyoi sing adu uraga amuge na asawba pohangane mamangda Bobi na sigumba case ase ahum mari rak chathakiba matamda imung manungna chumthongna bohona hogdriba karigino laikai na irang tawgi hairabade Bobi gi mayum hanana mai thadok lamba yare JSC na natraga police na Bobi gi yum kayam kuina ngak senduna leiba ngamgadoribano JSC gi miyoi loinamak natrabasu miyoi amani khak changlaga mahaki yum ase solon gi haibane Bobi gi leiriba lanthum yonthoklaga asiba imungda JSC na warep lawkiba senpham adu pigadabane selga asibaga mantingnaba yaba hungnade yum solon gi haiba yadrabade asiba hakchang lawroi asiba hakchang adusu police na poloi hobiro Bobi na Mihatta asi atamna sathakibane phibam asida police na thingba piba tarabade license gun thingu haiba kholaw lakane high court ki judge kotisor nongmaina kapkhibadu license gun na nei imungda leiba mi siraba phauba police na kangkhatuna thamna bohnariba karigino haina penda bobafam kaya phongdokhe adubu police ki maike dagi makhoide Chief Minister gi yathang matungina lakbane police leiraga irang thoklabade kari kanari haina khoisaunarba miyam adu mafam adu dagi hoidorokhe adubu miyam gi maike dagi de irang tawgi haiba natte haina pendaba kaya leirabasu mafam adu dagi thoklakhe adubu Bobi gi yum hogje police na ngak senduna leire JSC gi maiki dagesu asiba haksang hawjik phawbagi oina lawdre sanaroi singi incentive hengatlaga nei sports ki association sing ani thokpa tokpi ro Chief Minister Triple P model de khuman lampak sports complex upgrade tawraga nei Govindas miyoi lak amarom changadaba stadium ama saraga nei N Biren
gold, silver amadi bronze medal phanglaba sanaroi-singda hanana laingakna piramba incentive adu hengatna piragani haina Manipur gi Chief Minister N Biren na laukthokibga loinana sports ki association sing ani thokpagi thabak tokpiro haidasu Chief Minister na appeal tawkhre handakta Gujarat ta pangthokiba 36 suba National Games 2022 amade Silong da pangthokiba anirak suba Northeast Olympic Games 2022 da makok mathang tarakraba sanaroi sing amade saruk yaruba sanaroi sing okpagi thoram ama ngarang Khuman Lampak Sports Complex da pangthokre Thauramga mari lainana chief guest oina saruk yakiba Manipur gi Chief Minister N Biren na phongdokhibada Manipur gi miyamna pamliba sing miyambu pungning thawganaba amade mathau taba sing semgat paiba si laingak ki tawdaba yadraba mathau ne matam ga sunaba mawngda infrastructure sing laingak na semgat le Khuman Lampak Sports Complex ki seat capacity lising hompuda hengat hanaba honare miyoi lak ama changadaba stadium ama sanaba su thawrang tawre football ground mafam nipan lom semgat na honare Santos Trophy gi damak game taraga mga rom sanaba yai Manipur Olympian Park haukiba laingaki matamdagi asa tawjarakpanay ngasi di uba phangle mahak na high sports ta ani thokpagi thabak tawbigano igo namang thana chatbigano aigi mahut aikhoi gi khanbiyo aikhoi dagi aigi mafam adumak lakpanay laibak miyam gi thabak tawninglabade kathokpa miyam gi honabaduna maru oi aigi mahut aikhoi gi haiba laklabade Manipur sungsoi soidana chawkhalakane sanaroi singi damak khalaga tengbang scheme hogdokre sanaroi khudingmangna application thajinbirao Olympic medal phanglaba sanaroi singi senpham hengatkre Olympic yaururiba singbu post thamkre Manipur gi medalist singi oina mamangda on time incentive oina thabak hapkhe gold medal phanglaba singi award pa sing laingak ta khanganbirao mateng soidana pangani hai ke magna high individual national games ta gold medal phanglakpa sing hanana lupa lakh ahum piramba du lakh manga da hengatlaga nei silver medal gi na lupa lakh ani oiramba du lakh ahum oiraga nei bronze medal gi na lupa lakh ama oiramba du lakh ani oiraga nei team gold medal da lupa lakh tara piramba du su lupa lakh tara ga manga da hengatlaga nei silver da lupa lakh manga piramba du lupa lakh tara da hengatlaga nei amade bronze medal da lupa lakh ahum piramba du lakh manga da hengatlaga nei gold lauba coach ta lupa lakh manga piramba du lupa lakh taret ta hengatlaga nei Silver laurakpa costa lupa lakh ahum oiramba du lupa lakh manga da hengatlaga nei bronze lauba ngamlaglaba coach na lupa lakh ama piramba du lupa lakh ahum da hengatlaga nei individual team da lakh mari piramba du lakh taruk te hengatlaga nei coach na lupa lakh taruk piramba du lakh nipan da hengatlaga nei loinana Commonwealth Games ki hanana gold da lupa lakh taraga manga oiramba du lakh kun piraga nei silver medal da lupa lakh tara piramba du lakh taraga manga da hengatlaga nei participants sing da lakh ani piramba du lakh mari piraga nei mathangi cabinet ta ngarang laukthokkiba sing adu thabak oina onthoklagani haina su thajaba pikhe mahakna makhata na hai aikhoi masel amaga sawgana se positive criticize tawna se ani thokpagi mawong tawbiganu haina su mahakna appeal tawkhe thauram adu da saruk yakhiba Youth Affairs and Sports Minister Govindas konthokjamna hai Manipur asi sanabagi lamda yamna yangna selakpa lam ama nei masimagna National Sports University Manipur da lingkhat pirakpa nei Khuman Lampak Sports Complex asi Triple P model da upgrade taunaba honare aikhoi khudingmak imung amata nei amaga mateng pangnaraba matamda da medal teli hengalaka nei ani thokpi laibana maram oiraga medal lawgadaba sanaroi laihauba yawe loinana lainga ki kanaba supiba yadana laiba yawi haina nungaitaba phongdokhe Thauram aduda Manipur Olympic Association ki president su oiriba Hairo Kendra ki MLA TH Radeshyam Manipur Basketball Association ki president su oiriba Kaisamthong Kendra ki MLA Sapam Nisikanta amade All Manipur Mungna Association ki president su oiriba Wangkai Kendra ki MLA TH Arun Kumar su saruk yakhe telepati da bom ama leiramlei Imphal East ki Porompat Police Station na kwanba telepati da leiba Ramnath Sahu ko bamiyoy amagi godown gi gate ta sakhang da basing na thamlamba oiramgani chingnaba sakti leiraba IED bom ama leiramlei press na phangba paw da hairiba mafam aduda bom ni chingnaba posak ama leire haiba paw phangbadage Porompat Police Station ki team ama mafam aduda changchenduna yengsinbaga loinana section na ngak senduna thamlaga Manipur Police ki bomb disposal squad BDS da paw pikhe paw adu phangbadage BDS laktuna asoy angam thoktana section na yengsilaba matung bom adu ayuk pung 10 minute tararom taba matamda defuse tawkhe bom adu remote na control tawba IED makhalge bom ne bom adu kilogram 3 rom lomme
Bom adu silver gi chapu ama da sembane. Bom masak oina circuit board ama electric detonator ama gram chani lumba TNT slap piece ahum RDX kilogram ama 9 volt ke battery ama splinter oina buldu ama de yotpi sing yauram ke ningsing ba yabade ngarang bom leram liba mafam adu yauna matam kharagi mamangda telepathy da bom pokhai ki bagi thokdok ani leikhra bane aroi bada tabi riba pum namak po thagat chade